ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯩꯍꯠꯄꯤꯈ꯭ꯔꯕꯤ ꯊꯋꯥꯏ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯕꯦꯝꯃ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯩꯍꯠꯄꯤꯈ꯭ꯔꯕꯤ ꯊꯋꯥꯏ ꯔꯣꯁꯟ ꯍꯦꯝꯕ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯃꯤꯟꯅꯔꯤ ꯃꯗꯨꯗ ꯑꯃꯨꯖꯥꯎꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯇꯧꯔꯛꯏꯕꯁꯤ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏꯅꯦ ꯃꯗꯨꯗꯩ ꯍꯦꯝꯕꯅ ꯍꯦꯔꯩꯕꯣ ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯌꯥꯝꯅ ꯄꯛꯇꯦꯀꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯗꯨꯅꯦ ꯚꯨꯠ ꯀꯥꯏꯗꯨꯗꯤꯕ ꯑꯩꯈꯣꯏ ꯎꯕꯗ ꯃꯣꯏ ꯑꯣꯏꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯏ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯍꯨꯝꯗꯣ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ ꯒ꯭ꯌꯥꯟꯒ ꯇꯥꯅꯗ꯭ꯔꯤ ꯃꯗꯨꯗꯩ ꯍꯦꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯒ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯐꯥꯔꯒ ꯏꯇꯨꯗꯨꯝ ꯑꯣꯏꯊꯣꯛꯀꯦꯅꯦ ꯅꯨꯄꯤꯅꯒ ꯅꯨꯄꯤ ꯂꯩꯇꯕꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯤꯁꯥ ꯈꯥꯏꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯔꯤꯉꯩ ꯄꯨꯡꯗꯤ 11:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯑꯃꯨꯖꯥꯎꯗꯣ ꯌꯨ ꯉꯥꯎꯔꯤ ꯏꯇꯥꯎ ꯄꯨꯡꯁꯤ 12 ꯇꯥꯔꯝꯗꯧꯔꯦꯍꯦ ꯉꯁꯤꯒꯤꯗꯤ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤ ꯇꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯔꯣꯁꯟꯒ ꯑꯃꯨꯖꯥꯎꯒꯗꯤ ꯌꯥꯝꯅ ꯅꯛꯅꯩ ꯊꯣꯡꯒꯥꯟ ꯑꯃ ꯑꯅꯤꯗꯪ ꯈꯦꯠꯅꯩ ꯍꯦꯝꯕꯒꯤꯅ ꯃꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯆꯠꯂꯤ ꯑꯃꯨꯖꯥꯎꯒ ꯔꯣꯁꯟꯒꯅ ꯂꯩꯍꯧꯔꯦ ꯍꯦꯝꯕꯗꯣ ꯃꯊꯟꯇ ꯍꯥꯏꯔꯤ ꯏꯁꯩꯒ ꯁꯛꯇꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯦꯝꯕ ꯍꯥꯏꯅ ꯀꯧꯕꯗꯧꯅ ꯇꯧꯔꯛꯏ ꯍꯦꯝꯕꯅ ꯍꯥꯏꯔꯤ ꯇꯧꯔꯒ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯍꯦꯝꯕꯗꯣ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯎꯁꯤꯠꯇꯕ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯍꯦꯝꯕꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯃꯥꯡꯗ ꯃꯃꯥꯏꯁꯨ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯐꯪꯅ ꯀꯤꯈꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯗꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯜꯂꯤ ꯃꯃꯥꯏ ꯌꯥꯎꯗꯕꯤ ꯕꯨꯠ ꯑꯗꯨꯅ ꯅꯣꯛꯑꯒ ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯅꯣꯛꯆꯜꯂꯛꯏ ꯍꯦꯝꯕ ꯈꯔ ꯉꯥꯎꯖꯕ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ ꯄꯤꯔꯤ ꯇꯧꯔꯒ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯅ ꯃꯁꯥꯒꯗꯨ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯍꯦꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯥꯅꯨꯄꯥ ꯊꯦꯡꯅ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯃꯃꯥ ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯅꯠꯇꯕꯔꯅꯦ ꯑꯗꯨꯗ ꯄꯤꯁꯛꯅ ꯃꯥꯅꯤꯅꯦ ꯃꯥꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯤꯁꯛꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯏ ꯍꯦꯝꯕꯗꯣ ꯉꯁꯥꯏꯗꯒꯤ ꯃꯤꯍꯨꯟ ꯌꯥꯎꯗꯕꯤ ꯂꯩꯕꯒ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯣꯏꯃ ꯇꯟꯖꯥꯁꯤꯗ ꯀꯅꯥꯅꯣ ꯑꯃꯨꯛ ꯑꯗꯨꯗ ꯄꯤꯁꯛꯅ ꯍꯥꯏ ꯅꯃꯥꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯦꯝꯕꯅ ꯏꯃꯥ ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯄꯤꯁꯛꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ ꯌꯨ ꯉꯥꯎꯁꯜꯂꯒꯅꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯈꯨꯜꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯅꯗ꯭ꯔꯦ ꯅꯪꯅ ꯁꯤꯗ ꯊꯦꯡꯅꯒ ꯍꯜꯂꯛꯂꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃ ꯍꯦꯝꯕꯗꯣ ꯀꯤꯅ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯔꯣꯁꯟꯒ ꯑꯃꯨꯖꯥꯎꯒ ꯊꯕꯛ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯑꯝꯃꯤ ꯑꯃꯨꯖꯥꯎꯅ ꯉꯍꯥꯟꯈꯩꯗꯤ ꯃꯗꯨꯒꯤ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯗꯨ ꯉꯥꯏꯔꯝꯕꯅꯤꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯗꯨꯕꯣ ꯔꯣꯁꯟꯅ ꯍꯣꯏꯅꯦ ꯉꯍꯥꯟꯈꯩꯗꯤ ꯉꯥꯏꯔꯝꯕꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯔꯣꯁꯟꯒ ꯑꯃꯨꯖꯥꯎꯒꯗꯨ ꯍꯦꯝꯕ ꯍꯣꯏꯗ ꯆꯪꯉꯛꯏ ꯄꯤꯁꯛꯇꯣ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯇꯩꯔꯒ ꯂꯩꯔꯝꯃꯤ ꯑꯃꯨꯖꯥꯎꯅ ꯏꯃꯥ ꯏꯇꯥꯎ ꯍꯦꯝꯕꯕꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯄꯤꯁꯛꯅ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯗꯨꯗ ꯑꯃꯨꯖꯥꯎꯅ ꯍꯦꯝꯕ ꯀꯧꯒꯦ ꯇꯧꯕꯒ ꯍꯦꯝꯕꯗꯣ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯤ ꯍꯦꯝꯕꯅ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯏꯃꯥ
ai chalukige hairaga thor'i maduda amujauna nahan khaidi aikhoi chanu huran ba man ba ibungona ngai birambani ngasi na aikhoi na han ba sida kaidorabano na khalure a nupi ga chen khabra haidana asi hairaga ani do noi maduda hemana kadai dagino ibungo ngarang di nabani lehoraga ai yum hanbadane mama yaudbi nupi amana kawraktana siram dawre ai mana haribadu tabada ani do nokpada mabuk pairi maduda amujauna ngasak khuthi duga but nupi mama yaudbi na tanar I kai asi haraga amuk mabani do noi rosanna nangi sidi film gi wari ga maline asi haina amuka sunnok sili maduda hemana o phai phai noida thoktabagi tawrine noida ga thoadi ne adu kana khangani nungai ne ba atai lairi horen thabaki paisa pi ni haidai ne rosanna haibane hembana is phareda adu die asumna makhoi wari sana sana lakli asomdara kokleina phonda wari sanari idumcha aikhoina tawkhiba thabaktu kanamtana di khangroi ko tombireina adugi dine nadom chana phana ba sinkhrabane kaisu warunu ado horen numidang di nakhoi ahum ekhoida lao wa aru bakhnasi maduda kokleina hoi dumcha malemga tombaga ekhoi ahum la hekta laklage asi haraga phonu thamna khrei somdana thabak maphamda amujauna hembada kainui to ekhoi khusumal pini na haraga hoju phawa pirisiba tanza atu da rosanna kari wari no nabani na tumina sanaramiduna hembana hera atai wari gi nateda kokdai haibra kaino asigi mi mandaba adugi wari sanaramane hoju phawa paisa pini haraga laktadana sa adugi wari sanaramine rosanna adu mido aidi sum jingaga kainu summan silaine maduda amujauna karan phujilai aikhoi ahumgi sakchinadi phajabanina asi haraga makhoi ahumdo amung nokminai rosanna hainari ngaisida lakulai asang mamigi wari sana yadi haiduni koklai tu parap laklaga ta chawthoi tabro tadana thabak suriba singsigi paisa se ta chawthoina khara pithok pikro aidi thabak ama leire ngasigidi ta chawthoina khara phana ba tawbiramo maduda chawthoina fani bungo aina thokpa pithoge asi haraga sinmi singdu bareng lephallaga paisa singado yenthokpa hori maduda hembana mujawda asigi mi mandaba koklai haibra kaino asiga pulliba ni sisu chumma sibaga ngamu wakangbaga bu mali mantro asi haraga anido tumin no haina numittu tasilekle koklai malema amati tomba haina khibagi matung inna tombirai hoida lakle kokleina idumcha haina kauduna imung changli maduda tombireina haima noila abo chango noi kakasu noi lakpa ngai saidagi ngai duna leiribani asumna wari sana makhoi pulap tombunggi manakta sangsilai arda tombungna noi labra se sida phamu wa khara tanasi maduda malemna kaka numittugi thaudoktu da ukhiba makhoi yahumdu haujik phawba masak khangdaba sida leita pham khangdribase tombana masakpu khangabadi makhoi ahumuk thingnaba maphamda loirabani maduda kokleina mok mane loirabani moi masak e khangba mikuptu tane makhoi adum loirabani thingnadaba sida makhoi gi marai bak phaba badu oiribani malemna tombireida idumcha ichangi thwaiduna karisu tawrokpadi ngamloiko haina hangi aduda tombirena adugidi aikhoida amaibana pirakpa mana changba ngamdanaba jantra akanba yawrisidi adugidi waruno adu noisu thengi hannaba tawro matamse phatiko masidagi koklei hoisu hoi idumcha hairamaga moisu mayumda hanakrei somdana amujaw hemba rosan thabakki paisa phanglakpagi hidak khara paisi haina moigi punpham oriba khulgi mayai waida leiba lampak aduda phammi maduda hembana itaw ngasi di yama thingna pairusiko rosanna kaidoroge muita amujawna era
ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯎꯅꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯗꯨꯗ ꯍꯦꯟꯕꯅ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯃꯕ ꯀꯤꯔꯤꯀꯥꯟꯁꯤꯗ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯈꯔ ꯄꯥꯏꯔꯒ ꯍꯟꯅꯕ ꯇꯧꯁꯦ ꯍꯥꯏꯕ ꯅꯣꯏꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯑꯩ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯃꯨꯖꯥꯎꯅ ꯃꯄꯥꯟ ꯊꯣꯛꯏꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯖꯥꯎ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯑꯃꯨꯖꯥꯎꯗꯣ ꯐꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯀꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯃꯨꯖꯥꯎ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯀꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯗꯕꯗꯣ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯀꯤꯔꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯖꯥꯎꯅ ꯋꯥꯒ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯂꯣꯏꯁꯤꯜꯂꯤ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟꯒ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯇꯝꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯨꯃꯤꯟꯅ ꯋꯥꯒ ꯉꯥꯡꯅꯗꯕꯤꯗ ꯆꯦꯜꯂꯛꯂꯝꯃꯤ ꯍꯦꯝꯕꯒ ꯑꯃꯨꯖꯥꯎꯒ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯗꯨꯗ ꯍꯦꯝꯕꯅ ꯏꯇꯥꯎ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯕꯗꯒꯤ ꯀꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯃꯤꯟꯅꯔꯝꯂꯒ ꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯖꯥꯎꯅ ꯔꯣꯁꯟꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯈꯪꯀꯧ ꯀꯧꯔꯛꯏꯗꯨꯕꯣ ꯑꯩꯗꯤ ꯊꯋꯥꯏꯒꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧꯔꯦꯅꯦ ꯃꯗꯨꯗ ꯔꯣꯁꯟꯅꯁꯨ ꯍꯣꯏꯅꯦ ꯇꯞꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯃ ꯑꯁꯤꯅ ꯀꯣꯜꯂꯛꯄꯗ ꯀꯗꯥꯏꯗꯒꯤ ꯑꯩ ꯐꯥꯎ ꯍꯦꯛ ꯈꯪꯉꯤꯅꯦ ꯃꯗꯨꯗ ꯍꯦꯝꯕꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯕꯥꯅꯤ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯄꯒ ꯑꯝꯇ ꯉꯝꯃꯔꯣꯏꯗ ꯑꯅꯤꯗꯣ ꯍꯦꯝꯕꯒꯤ ꯈꯨꯍꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯛꯏ ꯃꯗꯨꯗ ꯍꯦꯝꯕꯅ ꯐꯥꯒꯤ ꯅꯠꯇꯦ ꯉꯔꯥꯡꯒꯤꯗꯨꯗꯤꯅꯦ ꯑꯩ ꯌꯥꯝ ꯀꯤꯔꯤꯖꯥꯅꯤꯍꯦ ꯑꯃꯨꯖꯥꯎꯒ ꯔꯣꯁꯟꯒꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯜꯂꯛꯂꯤ ꯔꯣꯁꯟꯒ ꯑꯃꯨꯖꯥꯎꯒꯅ ꯌꯥꯔꯗ꯭ꯔꯣ ꯏꯇꯥꯎ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯏꯇꯥꯎꯈꯣꯏꯁꯨ ꯍꯜꯂꯣ ꯍꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯕ ꯍꯧꯕꯒ ꯑꯃꯨꯖꯥꯎꯒ ꯔꯣꯁꯟꯒꯅ ꯇꯨꯡꯗꯒꯤ ꯏꯇꯥꯎ ꯍꯦꯝꯕ ꯕꯨꯠ ꯂꯥꯛꯑꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯍꯦꯝꯕꯗꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯑꯃꯨꯖꯥꯎꯅ ꯔꯣꯁꯟꯗ ꯉꯁꯥꯏ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯕꯁꯤꯡ ꯑꯗꯣ ꯇꯝꯃꯤ ꯑꯃꯨꯖꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯣꯁꯟꯁꯨ ꯈꯔꯗꯤ ꯀꯤꯔꯛꯂꯤ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯁꯤ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯁꯥ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯆꯦꯜꯂꯛꯏ ꯃꯔꯥꯏꯕꯛ ꯐꯕꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯒ ꯃꯅꯥꯎ ꯅꯨꯄꯥꯒ ꯑꯃꯨꯖꯥꯎ ꯊꯤꯕ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯔꯤ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯃꯥꯒ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯀꯩꯗꯧꯔꯦ ꯅꯕꯥꯅꯤꯕꯨ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯟꯒ ꯑꯃꯨꯖꯥꯎꯒ ꯌꯦꯡꯅꯔꯒ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯂꯝꯖꯦꯟ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯖꯤꯟꯅꯩ ꯃꯦꯝꯆꯥꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯑꯩ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯦ ꯈꯨꯜꯁꯤꯁꯨ ꯍꯟꯗꯛꯇꯤ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤ ꯃꯦꯝꯆꯥꯅ ꯔꯣꯁꯟꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯔꯣꯁꯟꯅ ꯅꯨꯈꯤ ꯇꯧꯔꯒ ꯏꯃꯥ ꯌꯥꯔꯅꯤꯗ ꯊꯣꯡꯒꯥꯟ ꯐꯥꯎꯗꯪ ꯃꯦꯝꯆꯥꯅ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯔꯣꯁꯟꯗꯣ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯇꯥꯟꯖꯥꯅꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯥꯡꯗ ꯂꯩꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯂꯥꯝꯃꯒ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯩꯅꯣꯅꯦ ꯍꯨꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯁꯨꯃꯥꯏꯅ ꯍꯨꯏꯅꯒ ꯀꯞꯄ ꯈꯣꯡꯕ ꯇꯧꯕꯁꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ ꯍꯥꯏꯗꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯐꯃꯨꯡꯒ ꯇꯥꯏꯅꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯗꯥ ꯔꯣꯁꯟ ꯍꯥꯏꯅ ꯀꯧꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯔꯣꯁꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯗ ꯔꯣꯁꯟꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯍꯥꯏꯅ ꯈꯜꯂꯒ ꯔꯣꯁꯟꯅ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯀꯧꯔꯛꯏꯁꯤꯅ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯧꯔꯝꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ
नुपीगी खोंजलना हायरई अइने वारी अमा सानसे मपानदा थोरओ वाहाइदु ताबदा रोशनना अइ नंग कनानो हाइबसु खंगदे आदुगा साननबा वारीसु लेते अइ थोरपा ngमोय खोंजल अदुना अइने थोलओ हाइना अमुकसु हायरई रोशनना कइनुनि बुट असिगी ममिंगसिबु अइने कौब्रा खंगदिने अइने दा हाइलेरिने असुमना रोशनना थवा सादबिदा लैबा अदुदा खोंजल अदुना सप्त्रा अमगा लोनेना हायरई फरे नंगना थोरओ हाइबा याद्रबनिना हयेंग खुंजाइगी लंपाकता नुय अहुम पुन लाकदबनी सिदा करिगुम लाकतब तारबदी अइने कैदोरके येंगु नुय अहुम पुन योटकदबनी आसी हायरमगा सटख्रै हुई खोंगलंबा सिंग अदुसु तोकनख्रै मदुदा रोशनदो इ कइयबा माना हायरमदुबो अइखोय अहुम पुन युटकनी हायबा अदुदी माना हायरिसी इताव अमुजावगा हेमबगा वैरमगनी खंगद्रेदा अइ ग्यानगा तासिलक्त्रे कदाइदैनो बुटनेना सोनो फुनो इचु चुरदना ngaihakta tunggadabase tumbaga yadre ngasai halakpada amuk tamnarakpadagi kiduna leiringai sida amuk tamnaraktana tumhan bidre baise fatte he laima but noise asomna khalaga laiki ayub angan bada amujawga hembaga thabak tholakli maduda amujawna kaino ngarangna nangai nei ngasina amuk rosan haiba si thumba mamuda amuk pelabani आसी हाइना अनिदो नु नोक्तुना फागी तंगदुना रोशन होय लाई रोशन सु मांगोलदा मंगगा फमदुना लेरमी बरदा हेमना ए सोमदना इबानीना थबक थोरकली नंगना तुम्बा हगलपगी वादना पोथारगा लेरिब्रा नंगना दुता थबक का चलरोद्रो अखोय सोमसिबो अमु जावना अमु कारण फुजिलई कैदोरगेने अखोय ताव चिरी थुंगबो मंगजगा करी तरोंगे नत्रगा सामुनगा तानरमिराबा अखोइदगा हाइबा यादब्रो मदुदा रोशना इताव नुय अनिगो ngasi ai sarokतना किनजानि को नराइबा अफबदु तरकनि ngasi अतै लाइरि ngasi दि थबक लेपसे वारी अरुबा मा लाइरि इमा होसु हगत्रि अस्वाइदा कैनो तानरुसलो अनि दुसु ए कैदोरगेने होय लाओ लाओ आसी हाइना पुन थोलई असोम थोलकपना मखोय अहुमगे हे पुनफम खुंजाई लंपाक अदो यौरी अहुम दो फमथरगा वारी हौरई अमुजावना कैदोरगे ngasi थबक लेपसे हाइबो रोशनदु सोर सांगनो होंदोकलगा मंगोंदा ngarang थोखिबा नुपी अदुना हाइरबा सिंग अदो लोइना तमलमी हेमना ए करिनो अखोय अहुम लाओ हाइसिना मदुदा अमुजावना खंगदेने अमुक पुन्न योटके हाइक तुइजाला तनख्रेदा रोशनना होरेंदी सीब्रा चंग्रा खंगदे इंजांग दो आहाव आहाव बा चाना हौरोय वाखल गादो नुंगाई बा खल हौरो सीद्रि कांदा अमुजावना अखोय अहुमसे नुपी थिबा खंगदना पुंसी से अदुम लोइख्रदौरिंदा कनाइदैनो पुट नुपी अमने ज्ञान लोइ तादे तौरिसे कनादा करी लांखिदनो खंगद्रेने ओंथोकपनिदा मदुदा हेमना दासानी खल्लुबदा थमोइसे काइरेको रोशनना यारसे थमोइदो खरा कायदि नंग सुलेपो अमुजावना नहान सु अखोइगी युमथंगनबगी इने तोंबिदो खरा ममसिल्लपा द्वाइदा कैथेलदगी हलपजानी अदुदा तुंगदगी मसक खंगदब नुपी अमना इने कैकै लेरके आइसु खिता चहौगे हाइना नुक्सिलए हाइने अदगी इनेदो सोली खरागा किगनबने होतना चेलेएना वारी तौये खोइदा मरुदा हेमना करिनो अदुदी पूरा बेरानी है बुनबु असापुटनिबा हाय याय बुटसु अनै बुट जामना थोलेने हा मदुदा अमुजावना तमनबसे इताव रोशनदना खरा हेनबा माली रोशनना यारसे अखोइना वाथि तौरगा लेरे होरेंदी अखोइदा पुन्ना लेरसे अखोइगिदी इमागा आइगदंग लेबनिना नुंगाइति अदो अखोइ स्वाइदगी अहैबा अमाइबरा अमाइबिरा अमगा चलसे मरुदा हेबसु अदुना फदौ मालेताव अदो अखोइ स्वाइदबु अहैबा कना लेयो जानोने खंगनबे लेब्रो नुबो ददा मजावना ममांग लेकाइदा अमदि लेबने मागी ममिंगदुबु ओ अमाइबि थारो हाइबा अदुगा चलसे रोशनना फरेने अदुदी हौजे इखोय अहुम चलुरसी आसी हाइनदुना अमाइबि थारो होइदा
ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯥꯛꯂꯤ ꯑꯃꯥꯏꯕꯤ ꯊꯔꯣꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯍꯥꯏꯅ ꯀꯧꯏ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯥꯏꯒꯤ ꯊꯧꯔꯝꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯀꯩ ꯂꯩꯔꯒꯦꯅꯦ ꯏꯆꯥ ꯑꯍꯨꯝꯅ ꯂꯥꯛꯄꯕꯣ ꯑꯔꯥꯏꯕꯗꯤ ꯃꯥꯟꯗꯦꯗ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯔꯣꯁꯟꯅ ꯑꯆꯨꯝꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤꯗ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯦꯒꯤ ꯂꯥꯏꯒꯤ ꯃꯇꯥꯡꯗꯅꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯃꯥꯏꯕꯤ ꯊꯔꯣꯗ ꯇꯝꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯣꯏ ꯑꯍꯨꯝ ꯏꯃꯥꯒꯤ ꯑꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯊꯋꯥꯏꯗꯨꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯃꯗꯨꯗ ꯑꯃꯨꯖꯥꯎꯅ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥꯁꯤꯡ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯖꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯝꯕꯤꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯌꯥꯎꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯀꯩꯁꯨꯗꯤ ꯇꯧꯔꯛꯄꯗꯤ ꯉꯝꯂꯔꯣꯏꯁꯦ ꯑꯃꯨꯖꯥꯎꯅ ꯍꯣꯔꯦꯟ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯈꯣꯡꯒ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯗꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯑꯍꯨꯝꯗꯣ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯣꯛꯂꯩꯅ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯏꯌꯥꯝꯕ ꯋꯥꯁꯤ ꯃꯤ ꯈꯪꯅꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯕꯁꯤꯗ ꯇꯧꯕꯅꯦ ꯇꯣꯝꯕꯒ ꯏꯕꯥꯅꯤꯁꯨ ꯀꯟꯅꯕꯨꯗꯤ ꯊꯤꯔꯤꯕꯅꯤ ꯃꯗꯨꯗ ꯀꯣꯛꯂꯩꯅ ꯐꯔꯦꯁꯦ ꯑꯗꯣ ꯇꯣꯝꯕꯗꯁꯨ ꯀꯔꯤꯅꯣ ꯄꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯑꯩꯁꯨ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯦꯝꯅ ꯐꯅꯤ ꯏꯌꯥꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯝꯕꯒ ꯑꯃꯨꯖꯥꯎꯒꯗꯣ ꯔꯣꯁꯟ ꯍꯣꯏꯗ ꯂꯥꯛꯂꯤ ꯔꯣꯁꯟꯅ ꯏꯇꯥꯎ ꯅꯣꯏ ꯂꯥꯛꯑꯕꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯕꯅꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯔꯣꯁꯟꯒꯤ ꯃꯃꯥ ꯁꯈꯤꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯥꯛꯑꯕ ꯆꯪꯉꯣ ꯅꯣꯏꯕꯨ ꯌꯨꯝꯗꯒ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯍꯦꯝꯕꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯃꯦ ꯁꯈꯤꯅ ꯐꯔꯦ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦꯅꯦ ꯑꯃꯨꯖꯥꯎꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯆꯥꯕꯒꯤꯗꯤ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯆꯥꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯕꯩ ꯋꯥꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕꯅꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯅꯣꯛꯂꯤ ꯃꯗꯨꯗ ꯁꯈꯤꯅ ꯊꯤꯗ ꯃꯁꯤꯗꯤ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯗꯨꯗ ꯔꯣꯁꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯅꯕ ꯇꯧꯁꯤꯀꯣ ꯑꯃꯨꯖꯥꯎꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤꯕ ꯑꯃꯨꯛ ꯇꯝꯅꯔꯛꯇꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯠꯅꯅꯕ ꯇꯧꯅꯔꯤ ꯔꯣꯁꯟꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤꯗ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯅꯊꯟꯇ ꯂꯩꯕ ꯀꯤꯔꯁꯨ ꯑꯋꯥꯡꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯔꯝꯃꯣ ꯁꯈꯤꯅ ꯍꯣꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯂꯥꯛꯑꯣ ꯅꯣꯏ ꯑꯍꯨꯝ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯏ ꯏꯃꯥ ꯑꯩꯈꯣই ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯏꯃꯥꯁꯨ ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯁꯦ ꯔꯣꯁꯟꯅ ꯈꯪꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯦꯝꯕꯅ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕꯤ ꯊꯔꯣꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯑꯃꯥꯏꯕꯤ ꯊꯔꯣꯁꯨ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯨꯝꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯏꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯍꯦꯝꯕꯗꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯀꯤꯒꯟꯕꯅꯤꯅ ꯑꯃꯥꯏꯕꯤ ꯊꯔꯣꯗ ꯏꯃꯥ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯤꯗꯅꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯌꯧꯔꯤꯁꯤꯗꯤ ꯍꯥꯏꯅ ꯑꯀꯤꯕꯗꯣ ꯐꯥꯊꯕꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯖꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯉꯥꯏꯈꯣ ꯏꯆꯥ ꯃꯐꯝꯁꯤ ꯌꯧꯔꯕꯅꯤꯅ ꯏꯃꯥ ꯊꯋꯥꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯕ ꯍꯧꯔꯒꯦ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨꯁꯨ ꯇꯥꯁꯤꯜꯂꯒ ꯄꯨꯂꯞ ꯆꯦꯛꯃꯣꯛ ꯂꯥꯎꯗꯕꯤꯗ ꯐꯝꯃꯒ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯅꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯂꯤꯔꯤ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯁꯥꯕꯨꯡ ꯇꯧꯕ ꯅꯨꯡꯁꯤꯠꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯈ꯭ꯔꯦ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯍꯨꯏ ꯀꯌꯥꯅ ꯀꯞꯄ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥꯁꯤꯡꯗꯣ ꯅꯤꯛꯄ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯑꯩꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯗꯨꯗ ꯍꯦꯝꯕꯅꯁꯨ ꯍꯥꯏ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤꯃꯤ
ꯔꯣꯁꯟꯅ ꯏꯇꯥꯎ ꯑꯩꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯤꯛꯏ ꯅꯝꯕꯔ 1 2ꯒ ꯂꯣꯏꯅ ꯇꯧꯅꯤꯡꯉꯦꯕ ꯁꯤꯗꯤ ꯋꯥ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯣ ꯑꯁ ꯍꯥꯏꯅꯗꯦꯍꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯔꯣꯁꯨ ꯂꯥꯏꯁꯣꯟꯁꯤꯡꯗꯣ ꯁꯣꯟꯕ ꯂꯣꯏꯕꯒ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯗꯨꯗ ꯎꯔꯦ ꯃꯃꯥꯡꯗ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯞꯄꯒ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯂꯩꯔꯤꯕꯗꯣ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯠꯂꯤꯕꯅꯣ ꯅꯪꯅ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯃꯥꯏꯕꯤ ꯊꯔꯣꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯑꯃꯥꯏꯕꯤ ꯊꯔꯣꯗ ꯍꯥꯏꯔꯛꯏ ꯍꯥꯏꯒꯦ ꯑꯩ ꯑꯁꯦꯡꯕꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯎꯍꯟꯗꯨꯅ ꯇꯥꯍꯜꯂꯣ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯐꯨ ꯐꯨ ꯀꯥꯝꯊꯣꯛꯑꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯃꯥꯡꯗ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥꯅꯕꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯃꯅ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯕꯗ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯤꯒꯅꯣ ꯑꯩ ꯅꯈꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯨꯝꯗꯣ ꯀꯤꯔꯝꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯐꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯂꯣ ꯑꯁꯣꯝꯅ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯏꯆꯟ ꯀꯧꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯏꯄꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯈꯨꯔꯥ ꯑꯃꯅ ꯌꯣꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯏꯗꯣꯝꯆꯥ ꯑꯗꯨꯅꯁꯨ ꯑꯩꯕు ꯊꯤꯅ ꯀꯌꯥ ꯇꯧꯕꯤꯈꯤ ꯅꯣꯡꯃꯗꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏ ꯏꯆꯟ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯣ ꯏꯗꯣꯝꯆꯥ ꯂꯣꯏꯗꯧꯔꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤꯕꯗꯨ ꯎꯅꯔꯨꯒꯦꯅ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯂꯝꯁꯥ ꯁꯔꯥꯁꯤꯅꯅꯦ ꯑꯩꯁꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯍꯟꯗꯧꯔꯤ 이놈자 싹시 티리 하우직 잘하더라. 잘하더보니 똥비레이도 싹도 핵 훅버가 그리노 시보 현장부 그라나 수반에 통나게 시리네 너희 나마가나 바 시바도 어디 비지르죠 나마 시바도나 수만에 통고 하던 딱 비람으로 이젠도 머마이 논타라가 이놈자 루셀리나 하이브도다 능은나바 떠보니 마시 아이게 진택다가 쿰드나가 떠위네 아시 하이라가 인상 아사바 아두나 이젠게 머마이다 하이질리 아두가 강가바 나신도 쿵코드나 그리투 에호지티 이젠도 인장 아사바 아두나 머마이다 하이질락바 아두다 이마 아이시레 하이두나 꼬일라우 라우두나 깝리 아두가 이돔자 이싱비요 아이 사브나 시레 하이나 마돔자다 하이제리 마루다 돔비레나 그리기 이싱 마시 마마이시다 쿠박스나 타진게다 아이 얌 성능이다 하이 세세 이싱 하이다 이시다 레이레세 아시 하이두나 사브나 ngaurga leiriba ichenge mamaida khupakna thajinki asumna phuba yaba phurba matung thokre ngasai de ki tawriba mayam adu tombung su targa leiribani adubu masu kaisu haidi masidegi tombireina moi babung kaida leirige masi nu pasine ne amu kaida leiribano khangdeba ai khoidau sawit kadawrida tombungna ai tare lorebro chilasiro asi haina masa nupa gi boarding da satkhre imung dudana isanna ima nasagi na tokse yengduna leibang ngamlibro nasa yamna wari ima nasa bul loksinbiro ima gi nanakta leijarage nasa idom sagi miwot mineida khama ngamdre ima asomna isando tengthana oina pena kapsari numit adogi numidang duma tombirei hoida koklei malema madi tomba makhoi punna pullaga party tawrabi ichandi makhoi mayamgi sak thongduna lei makhoi singadu wa khanaba hori tombireina masigi lamja sarasi leiba makhai mama mapana thambiramba property singse aikhoi koiba yaroi doribani koklei tombirei gi masigi masani da koklei na khumlai idomsa adodi kamaina tawsige tombireina kamaina tawba haibabu kok hato khagal lori hai yengu chikon asisu moigin
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯃꯣꯏꯒꯤꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯜꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯈꯜꯂꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯇꯣꯝꯕꯨꯡꯅ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯇꯣꯝꯕꯤꯔꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯆꯟꯒ ꯇꯥꯅꯤꯀꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯃꯤ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯆꯟꯗꯣ ꯆꯥꯛ ꯊꯣꯡꯂꯝꯈꯤꯅꯤ ꯏꯆꯟꯗꯣ ꯑꯣꯏꯅꯅꯦ ꯗꯨꯀꯥꯟꯗ ꯆꯠꯂꯣꯗꯅ ꯊꯥꯗꯣꯔꯛꯀꯦ ꯅꯣꯏꯅ ꯑꯗꯒꯤ ꯇꯥꯟꯖꯥꯗꯨꯗ ꯐꯥꯔꯒꯅꯦ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯁꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯃꯗꯨꯗ ꯀꯣꯛꯂꯩ ꯃꯥꯂꯦꯝ ꯇꯣꯝꯕ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯐꯅꯅꯕ ꯇꯧꯔꯒꯦ ꯇꯣꯝꯕꯤꯔꯩꯅ ꯏꯆꯟ ꯏꯆꯟ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ ꯏꯆꯟꯅ ꯀꯩ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯁꯦ ꯗꯨꯀꯥꯟꯗꯒꯤ ꯑꯂꯨ ꯈꯔ ꯂꯩꯔꯨꯆꯣ ꯉꯁꯥꯏ ꯂꯩꯔꯛꯄ ꯀꯥꯎꯔꯦ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯁꯦ ꯏꯆꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯏꯆꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯍꯨꯝꯗꯨꯁꯨ ꯇꯣꯝꯕꯤꯔꯩꯒ ꯇꯣꯝꯕꯨꯡꯒꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯏꯆꯟꯒ ꯇꯨꯡꯗ ꯃꯥꯡꯗꯅꯤ ꯀꯣꯛꯂꯩꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯏꯆꯟꯒꯤ ꯇꯨꯡꯗꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯟꯊꯗꯕꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯅ ꯊꯧꯔꯛꯄꯅ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯌꯥꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯏꯆꯟꯗꯣ ꯂꯥꯛꯇꯅ ꯆꯤꯡꯊꯩ ꯀꯣꯛꯂꯩꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯁꯣꯟꯅꯤꯡꯕ ꯂꯥꯏ ꯁꯣꯜꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ ꯅꯨꯃꯤꯠꯇꯣ ꯊꯥ ꯁꯤꯊꯔꯛꯄꯒꯤ ꯈꯔꯁꯨ ꯃꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯁꯨ ꯃꯝꯁꯤꯜꯂꯛꯂꯤ ꯏꯆꯟꯅ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯀꯞꯄꯤ ꯍꯥꯏꯖꯕꯗꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯜꯂꯕ ꯁꯥꯒꯨꯝꯂꯕ ꯑꯍꯨꯝ ꯃꯗꯨꯅ ꯏꯆꯟꯕꯨ ꯃꯅꯤꯡ ꯇꯝꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯈꯤ ꯏꯆꯟꯗꯤ ꯀꯞꯆꯕ ꯅꯠꯇ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯍꯦꯝꯕ ꯑꯃꯨꯖꯥꯎ ꯔꯣꯁꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯇꯟꯖꯥꯅꯤ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯅꯣꯡꯁꯤ ꯆꯨꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤꯅꯦ ꯍꯦꯝꯕꯅ ꯉꯥꯏꯈꯣꯅꯦ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯔꯣꯁꯟꯁꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯏꯆꯟꯅ ꯀꯞꯅ ꯀꯞꯅ ꯃꯁꯥ ꯑꯗꯣ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯏ ꯁꯥ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯔꯣꯁꯟ ꯍꯦꯝꯕ ꯑꯃꯨꯖꯥꯎꯁꯨ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯅꯅꯕ ꯈꯔꯒ ꯆꯪꯁꯤꯟꯕ ꯍꯧꯕꯒ ꯀꯣꯛꯂꯩꯅ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯏꯆꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯆꯟꯗꯣ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯔꯣꯁꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯟꯅ ꯂꯥꯎꯈ꯭ꯔꯦ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯂꯩ ꯃꯥꯂꯦꯝ ꯇꯣꯝꯕ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯐꯠ ꯑꯣꯟꯊꯣꯛꯅꯔꯛꯑꯒ ꯌꯦꯡꯉꯛꯏ ꯔꯣꯁꯟ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯂꯩꯁꯤꯜꯂꯒ ꯂꯩ ꯀꯣꯛꯂꯩ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯣꯠꯆꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯑꯊꯤꯡꯕ ꯂꯩꯇ ꯆꯨꯊꯕ ꯍꯧꯔꯛꯂꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯨꯏꯁꯤꯡꯅ ꯈꯣꯡꯅꯔꯛꯂꯤ ꯀꯣꯛꯂꯩꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯏꯆꯟꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯏꯆꯟꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯃꯥꯂꯦꯝꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯣꯠꯇꯠꯂꯝꯃꯤ ꯅꯣꯡꯁꯨ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯝꯕꯅ ꯌꯥꯔꯦ ꯚꯥꯏ ꯑꯁꯤꯕꯁꯤ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯀꯣꯛꯂꯩꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯊꯨꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯏꯆꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯛꯂꯤ ꯀꯣꯛꯂꯩ ꯍꯣꯏꯁꯨ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯍꯣꯏꯁꯨ ꯃꯣꯏꯅ ꯆꯠꯈꯤꯕꯒ ꯃꯌꯨꯝꯗ ꯆꯦꯟꯅꯔꯛꯂꯤ ꯅꯣꯡ ꯉꯥꯜꯂꯒ ꯀꯣꯛꯂꯩ ꯃꯥꯂꯦꯝ ꯇꯣꯝꯕ ꯇꯣꯝꯕꯤꯔꯩ ꯍꯣꯏꯗ ꯂꯥꯛꯂꯤ ꯇꯣꯝꯕꯤꯔꯩꯅ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯉꯛꯑꯣ ꯉꯔꯥꯡ ꯑꯩꯒꯤ ꯊꯕꯛꯇꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯇꯣꯝꯕꯅ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯔꯝꯂꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩꯗꯣ ꯑꯈꯥꯕ ꯃꯤꯅꯨꯛ ꯑꯃꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯩ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯅꯣꯛꯂꯤ ꯀꯣꯛꯂꯩꯅ ꯏꯗꯣꯝꯆꯥ
ꯆꯦꯀꯣꯟ ꯁꯤꯃꯗꯤ ꯅꯆꯥꯅ ꯁꯤꯟꯅꯖꯔꯒꯦ ꯇꯣꯝꯕꯤꯔꯩꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯃꯤ ꯍꯥꯠꯂꯨꯕꯁꯦ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯨꯞꯁꯤꯟ ꯁꯤꯟꯅꯗꯨꯅ ꯂꯩꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯑꯩꯒ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯀꯩꯅꯣ ꯇꯥꯟꯅꯔꯨꯕꯅ ꯐꯅꯤ ꯃꯗꯨꯗ ꯀꯨꯛꯂꯩꯅ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯇꯣꯝꯕꯤꯔꯩꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯣꯏꯒꯤꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯃꯛꯀꯅꯤ ꯍꯥꯏ ꯃꯗꯨꯗ ꯀꯨꯛꯂꯩꯅ ꯑꯣꯖꯥ ꯍꯧꯖꯤꯛꯃꯛ ꯇꯧꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ 500 ꯆꯠꯄꯤ ꯕꯦꯟꯗꯜ ꯑꯃ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯗꯩ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯧꯁꯤꯜꯂꯒ ꯐꯔꯦ ꯐꯔꯦ ꯅꯣꯏꯒꯤ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯀꯟꯕ 5 ꯄꯤꯔꯛꯏ ꯑꯁꯣꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯔꯣꯁꯟ ꯑꯃꯗꯤ ꯍꯦꯝꯕ ꯑꯃꯥꯏꯕꯤ ꯊꯔꯣꯁꯨ ꯀꯞꯂꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯁꯦꯡꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯑꯃꯨꯖꯥꯎꯅ ꯃꯤ ꯃꯥꯟꯗꯕ ꯁꯥꯁꯤꯡꯗꯨ ꯁꯛꯇ ꯅꯠꯇꯦꯅꯦ ꯃꯔꯝ ꯆꯠꯁꯨ ꯃꯤ ꯅꯠꯂꯝꯗ꯭ꯔꯕ ꯑꯁꯨꯛ ꯐꯠꯇꯕ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯇꯦꯡꯗꯣ ꯄꯥꯡꯅꯕ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯃꯥꯡꯍꯟꯗꯨꯅ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯊꯧꯅꯥ ꯁꯛꯇꯤ ꯍꯥꯞꯄꯤꯌꯨ इकुटमकना लमन खुमगा आइगे थवाइसे लैरमलेंदा लहनबियो थारोनसु थवाइ अदुना हारिबदो यारे अरुदगी माना खंगजा हाइजब लाइसन तिनसोट कया तौदुना थवाइ अदुबु मतिक मयाइ हापिरि थवाइ अदुना फरे ngasiगidi नोइसु हल्लो नो ngadringai आइसे थबक सिंगसे लोसिलुरगे हायेंग इमा अमाइबी के मनाक्ता आई सोदना लाक्लगनी अदुगा आइगे थवाइ असिबु लाइरमलेंदा नुंगाइना लेबो ओइजगे असुमना हाइरमलगा थवाइ अदुसु मांख्रै अरुदगी मखोइ सिंग अदुसु हायेंग ngaइबो ओइना मयुमदा हन्नख्रै अहिंग अदु मक्तदा तोंबिरिने येंखिबा अमाइबा अदु मोइगी खुल अदुदा नुपी मसा अमा लाइगोकनबगी खोइरम लुरगा हलकपा तंजानी मतम अदुसु अहिंगी नोंयाइ चबुक ओइरक्लै अमाइबा अदो लंबी अदुदा मथंदनी लाक्लिबदो नहा खरना थिनबिगे हाइबनी अदुबु माना मंगोंदबु कनाना करी तौगदुरबनो हाइदुना याखिदबनी आसुमना लाकपना खरा ममलक तौबा वासिंगना नाकन नाकनदा हौबा मपा अदु यौरकपदा अमाइबा अदुगी तुंगदा कनानो अमा इनिरकपदौना मसादा सामिन्नम फाउरई अमाइबा अदुसु अमाइबा अमा ओइबनिना मसा ngaktoknanaba haiduna laison kaya masinda soli laison sona sona koilei lerega chatpada khongpham chahawdaduna tusilli asumna tusinbadagi hek hawgallakpaga tanja aduda magi mamang aduda ichangi akiba phanglaba thawai aduna leptuna leirambado amaiba aduna uri madu ubada masa ado laison soli haiba phawa kawba makai tapna maning halli masidagi ichangi thawai aduna amaiba tamna safu kanna paisillaga amaiba adugi makhori adu mekhairami aduga sumna hai लेबाक मियाम की सेवा तौरीबा नोइना पैसा खरगी दमक फत्तब थबक तौदुना करिगी मतेंग पांगी नंगना तौखिबा अदुगी दमक नंग सुइना अरोइबो हेलगनी वा अदु ताबदा अमाइबा दो कपतुना हाइरई आइगी थवाइ अमुक त कनबियु आई मसी गुमलबा थबक असे मतुंगदा अमुक हन तौररोइ नंग ना पामबदो करिनो आई नंगी मतेंग पांगे आइगी थवाइ असिददि कनबियु इचन के थवाइ अदु अकीबा मिनोग अमा नुक्तुना हाइरई अदुदी हौजिमक नंगना मखोइदे पीखिबा जंत्र अदुगी मतिक मयाइ पुंबा लौथुकदबनी वाफम अदु अमाइबा अदुसु होय हाइदुना मखादुदा खोंग्राइ चन्ना फमथै अदुगा माना खंगजबा सिंगदो तौरगा लेवा खरा सोलगा जंत्र अदुदा यावरिबा मतिक मयाइ पुनमक लौथोकली मदु लोरबा मतुंग थवाइ अदो हौना अमुक्तंग नोक्लमलगा मांख्रै अमाइबा अदुसु मयुम तमना चेनखिरमी तोंबिरेगी युमदनी तोंबुंग अदो मिकप थोलकपदा चाखुम लोमदा कनागुंबा अमा संखिबगी मखोल ताई अरुदगी
ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯌꯦꯡꯕꯗꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯨꯡꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯕ ꯀꯥꯎꯕꯒꯤ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯉꯁꯥꯏ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯝꯕ ꯀꯥꯎꯔꯗꯅ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯖꯥꯠꯂꯥ ꯉꯁꯤꯒꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯣꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯛꯇꯒꯤ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯣꯝꯕꯨꯡꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯕꯨꯡ ꯑꯗꯣ ꯏꯆꯟꯒꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯃꯁꯥ ꯑꯗꯣ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯍꯧꯔꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯈꯣꯡꯊꯥꯡ ꯅꯥꯏꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯡꯈꯟ ꯑꯗꯨ ꯍꯥꯏꯗꯣꯛꯑꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯒ ꯑꯣꯠꯈꯤ꯫ ꯇꯣꯝꯕꯤꯔꯩꯗꯣ ꯏꯛ ꯏꯛ ꯂꯥꯎꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯒ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯈꯤ꯫ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯆꯪꯉꯤꯕ ꯇꯣꯝꯕꯨꯡꯗꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯥꯒꯨꯝꯗꯤ ꯑꯩꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯍꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯟ-ꯊꯨꯝ ꯈꯛꯀꯤꯗꯃꯛ ꯅꯣꯏꯗꯤ ꯁꯤꯈꯤꯕꯅ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯝꯂꯒ ꯇꯣꯝꯕꯨꯡꯕꯨꯁꯨ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯠꯆꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯛꯂꯩ, ꯃꯥꯂꯦꯝ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯌꯨ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯇꯣꯝꯕ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯎꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯂꯦꯝꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯑꯦ, ꯀꯩꯗꯧꯔꯕ ꯅꯪꯗꯤ? ꯍꯧꯖꯤꯛꯇ ꯇꯨꯝꯍꯧꯗꯥꯏꯅꯦ? ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯗꯤ." ꯃꯥꯂꯦꯝꯅ "ꯑꯁ ꯚꯥꯏ, ꯈꯣꯡ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ, ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯉꯥꯏꯍꯜꯂꯤ꯫ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡ ꯇꯣꯝꯕꯅ "ꯃꯥꯂꯦꯝ, ꯃꯥꯂꯦꯝ, ꯂꯣꯏꯔꯕ꯭ꯔꯣ? ꯀꯨꯏꯃꯜꯂꯦꯅꯦ" ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯇꯣꯝꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯁꯝꯅ ꯃꯃꯥꯏ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ "ꯀꯅꯥꯅꯣ ꯅꯪ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯃꯅꯤꯡ ꯍꯜꯂꯤ꯫ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯕꯨ ꯑꯗꯨꯛ ꯊꯨꯅ ꯀꯥꯎꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯁꯝꯅ ꯈꯨꯝꯂꯝꯕ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯀꯤꯕ ꯐꯪꯂꯕ ꯏꯆꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯗꯣ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯈꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯒ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯤ꯫ ꯑꯗꯨꯒ ꯂꯥꯛꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯇꯣꯝꯕ ꯑꯗꯣ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯃꯄꯤ ꯇꯥꯅ ꯐꯖ꯭ꯔꯪ ꯐꯖ꯭ꯔꯪ ꯀꯥꯎꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯕꯗ ꯇꯣꯝꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥ ꯑꯗꯣ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯇꯧꯗꯨꯅ ꯀꯣꯛꯂꯩꯗ ꯍꯧꯗꯣꯔꯛꯏ꯫ ꯃꯥꯂꯦꯝꯅ "ꯏꯌꯥꯝꯕ, ꯏꯌꯥꯝꯕ." ꯀꯣꯛꯂꯩꯁꯨ ꯇꯥꯔꯗꯨꯅ "ꯀꯩꯗꯧꯔꯦ ꯃꯥꯂꯦꯝ?" ꯃꯥꯂꯦꯝꯅ "ꯏꯌꯥꯝꯕ, ꯇꯣꯝꯕ ꯂꯩꯔꯝꯗ꯭ꯔꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯂꯩꯅ "ꯍꯥ, ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ?" ꯃꯥꯂꯦꯝꯅ "ꯑꯁ ꯈꯪꯗꯦ, ꯁꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕꯒꯨꯝꯅ ꯇꯧꯔꯤꯁꯤ, ꯇꯥꯕ꯭ꯔꯣ ꯏꯌꯥꯝꯕ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯇꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯅꯤ ꯑꯗꯨꯁꯨ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯔꯒ ꯌꯥꯜꯂꯤ꯫ ꯃꯥꯂꯦꯝꯅ "ꯏꯌꯥꯝꯕ, ꯏꯌꯥꯝꯕ, ꯑꯩꯕꯨ ꯑꯝꯇ ꯀꯜꯂꯣ ꯏꯌꯥꯝꯕ." ꯑꯁꯨꯝꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯛꯂꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯂꯦꯝ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯗꯣ ꯑꯃꯨꯛ ꯀꯟꯅ ꯅꯝꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝ ꯑꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯣꯛꯂꯩꯁꯨ ꯃꯥꯂꯦꯝꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯃꯇꯨꯡꯂꯣꯝꯗꯒꯤ "ꯋꯥꯔꯕ꯭ꯔꯣ? ꯆꯦꯟꯕ ꯂꯦꯞꯄꯗꯤ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯀꯣꯛꯂꯩꯗꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯀꯣꯛꯂꯩꯁꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯀꯣꯛꯂꯩꯗꯣ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯩ꯫ ꯀꯣꯛꯂꯩꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯀꯞꯄꯒ ꯍꯥꯏꯖꯔꯛꯏ꯫ "ꯑꯩ ꯂꯥꯟꯈ꯭ꯔꯦ,
ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯑꯒ ꯏꯆꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯑꯩꯅ ꯅꯈꯣꯏꯗ ꯅꯨꯃꯤꯠꯇꯨꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕꯗ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯏꯐꯝꯗ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯂꯩ ꯑꯗꯣ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯀꯣꯛꯂꯩꯒꯤ ꯃꯁꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯕꯗ ꯌꯣꯠꯆꯩ ꯑꯃꯗ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯑꯁꯨꯝꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯃꯟ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯨꯖꯥꯎ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯔꯣ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕꯤ ꯊꯔꯣ ꯍꯣꯏꯗ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯍꯥꯏꯅꯔꯤꯉꯩꯗ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯁꯦꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯏꯆꯟꯒꯤ ꯊꯋꯥꯏꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯆꯒꯦꯀꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯕꯅꯤꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯩꯕꯨ ꯆꯠꯅꯅꯕ ꯇꯧꯕꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯍꯦꯛꯅ ꯀꯞꯄꯤ ꯑꯃꯨꯖꯥꯎ ꯍꯣꯏꯁꯨ ꯂꯣꯏꯅ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯇꯧꯕꯤꯗꯨꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯕꯤꯔꯦꯜ ꯑꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯕ ꯂꯩꯋꯥ ꯁꯣꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯏꯆꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯇꯝꯅꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ